India amadi Pakistan lepakani gi marakta military gi oiba ungkhatnabagi changwang khalaktu na numit humni nakalani gi marakta khuthokna duna lakhiba ngarang numidang wairamdagi horaga lepakani gi marakta khuthokna belepkhrei khuthokna belepkhraba matung asi ayuk anganmada Prime Minister Narendra Modi na Union Defence Minister Rajnath Singh Chief of Defence Staff Anil Chauhan NSA Ajit Doval External Affairs Minister S Jaisankar yauna Armed Forces Navy amadi Air Force gi chief singaloina Awangba Thak Meefam ama Pangthokkhre Tongan-tongan ba national newspaper da report tawbagi matung ina hairiba Meefam asi ngarang lepak ani gi marakta ceasefire laikhraba matung Jammu and Kashmir da Pakistan gi drone kaya paibu ukhiba du gi matung pangthokpani maraga sida pauma gi matung ina India gi line of control gi fibam safana lei hairi ngarang lepak ani gi marakta ceasefire tawnakraba matung Pakistan gi Prime Minister Shehbaz Sharif na phongdokibada khongthang asina leipakani gi marakta leiriba wathok singna maram oiraga ingtapa amadi chawkhat parom da changshin mangamdana leiriba asi loisinna anoba khongthang ama oiraga ni phongdokibani Panbayavadi ngarang numidang numit yung bamatong pung ahung minute kuntra mga tawada Pakistan gi Director General of Military Operation DGMO na India gi DGMO da phone tawraktuna nongthak leimay amadi ising gi imay gi khuthok na ba lep na ba yanakibani madugi matong tarakpoi na hayeng nongthil leipak ani gi DGMO na amuk hana wari sana na ba lep na kibani